ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯟꯊꯧꯂꯤꯛꯂꯝꯅ ꯂꯦꯞꯇꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯄꯟꯊꯧꯂꯤꯛꯂꯝꯅ ꯑꯗꯨꯃꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯃꯣꯏ ꯄꯥꯟꯗꯕꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯋꯥꯔꯤ ꯑꯁꯤꯗ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯂꯣꯏꯁꯤꯡ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ꯭ꯔꯥ, ꯊꯦꯡꯅꯈꯤꯕ꯭ꯔꯥ? ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ, ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯈꯤꯕꯤ, ꯅꯨꯡꯁꯤꯖꯈꯤꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ, ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗ, ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯈꯤꯕ, ꯃꯍꯥꯛꯀ ꯅꯛꯅꯕ ꯃꯈꯣꯏꯒꯤ ꯃꯟꯗꯣꯝꯆꯥ ꯃꯅꯝꯃꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯨꯄꯤꯗꯨꯗ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯀꯌꯥ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯅꯈꯣꯏꯗꯁꯨ ꯊꯣꯛꯄ꯭ꯔꯥ, ꯊꯦꯡꯅꯕ꯭ꯔꯥ? ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯕ, ꯃꯅꯝꯃꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯖꯕ, ꯃꯍꯥꯛꯅ ꯐꯅ ꯋꯥꯖꯔꯕꯁꯨ ꯅꯨꯄꯤ ꯃꯁꯥꯗ ꯄꯥꯎ ꯌꯧꯔꯝꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯣ ꯔꯣꯃꯤꯌꯣꯅ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯍꯣꯇꯦꯜ ꯑꯃꯈꯛ ꯂꯩ꯫ ꯃꯈꯣꯏꯅ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯍꯦꯛ ꯆꯥꯕ ꯆꯠꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯅꯨꯄꯤ ꯅꯍꯥ ꯀꯣꯏꯕ ꯅꯠꯇ꯭ꯔꯤ, ꯌꯥꯝꯅ ꯉꯥꯎꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯔꯛꯄ ꯀꯥꯡꯕꯨꯅꯤ꯫ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯡ ꯅꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒ ꯆꯠꯄꯗꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯊꯥ ꯊꯥꯖꯗꯅ ꯔꯣꯃꯤꯌꯣꯗꯣ ꯂꯩꯁꯅꯥꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯥꯡꯍꯧ ꯕꯣꯔꯥ ꯈꯔ ꯂꯩꯕ ꯂꯥꯛꯄꯗꯣ ꯔꯣꯃꯤꯌꯣꯅ ꯊꯦꯡꯅꯈꯤ꯫ ꯔꯣꯃꯤꯌꯣꯗꯣ ꯇꯁꯦꯡꯅꯃꯛ ꯂꯩꯁꯅꯥ ꯎꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯈꯤ꯫ ꯂꯩꯁꯅꯥꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯕ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯈꯤ, "ꯅꯦꯅꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯥꯁꯤ ꯅꯦꯅꯦꯈꯣꯏ ꯂꯩꯀꯥꯏꯗꯩꯔꯥ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯦ, ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯦꯅꯦ, ꯅꯍꯥꯟ ꯃꯈꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄꯗꯗꯤ ꯃꯥꯗꯤ ꯎꯗꯦ." ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯄꯥꯛ ꯊꯣꯛꯇꯕꯅꯦ, ꯀ꯭ꯂꯥꯁ 12ꯇ ꯇꯝꯂꯤꯕ ꯑꯉꯥꯡꯅꯤꯗ." ꯔꯣꯃꯤꯌꯣꯅ ꯍꯥꯏ, "ꯑꯣ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯍꯪꯉꯤꯗꯨꯕꯣ?" ꯔꯣꯃꯤꯌꯣꯁꯨ ꯇꯞꯅ ꯍꯥꯏꯔꯛꯑꯦ, "ꯀꯩꯁꯨ ꯇꯧꯗꯦꯗ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯅꯪꯒꯤꯁꯦ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯅꯣꯃ ꯈꯟꯕ ꯃꯥꯜꯂꯦ. ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯏꯔꯤꯕ꯭ꯔꯣ? ꯀꯣꯏꯒꯅꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ, ꯅꯦꯅꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ." ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯈꯪꯗꯦꯗ ꯅꯦꯅꯦ, ꯀꯩ ꯍꯥꯏꯗꯣꯏꯅꯣ. ꯉꯁꯤꯈꯛ ꯃꯥ ꯎꯕꯁꯤꯗ ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣꯝꯗꯤ ꯐꯥꯎꯔꯦ." "ꯃꯥꯁꯤꯕꯨ ꯐꯣꯟꯒ ꯄꯥꯏꯕ꯭ꯔꯥ ꯅꯦꯅꯦ?" ꯅꯨꯄꯤꯗꯨꯅ ꯍꯥꯏ, "ꯀꯗꯥꯏꯗꯒꯤ ꯐꯣꯟꯅꯣꯍꯦ, ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯔꯤꯕ ꯑꯉꯥꯡꯅꯤ, ꯐꯣꯟꯒ ꯄꯥꯏꯍꯟꯗꯕꯅꯦ, ꯌꯨꯝꯗꯒꯤꯁꯨ ꯀꯌꯥ ꯊꯣꯛꯍꯟꯗꯕꯅꯦ." "ꯅꯠꯇꯦ, ꯅꯪ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯣ?" ꯔꯣꯃꯤꯌꯣꯅ ꯍꯥꯏ, "ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯦ. ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯗꯤ ꯐꯥꯎꯋꯦ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ, "ꯀꯔꯤꯝꯇ ꯋꯥꯒꯅꯣ, ꯅꯪ ꯑꯁꯤꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯣ, ꯃꯥꯅ ꯅꯪꯕꯨ ꯃꯁꯛ ꯎꯅꯕ. ꯃꯥꯅ ꯃꯁꯛ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ, ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯍꯟꯕꯤꯒꯦꯀꯣ." ꯔꯣꯃꯤꯌꯣꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, "ꯍꯣꯏ, ꯌꯧꯔꯒꯦ ꯑꯗꯨꯗꯤ ꯅꯦꯅꯦ, ꯃꯇꯝꯁꯨ ꯊꯦꯡꯂꯦ." ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯒ ꯔꯣꯃꯤꯌꯣꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯗꯣ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ
ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯃꯤꯌꯣꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯅꯤꯡꯕ ꯈꯪꯅꯤꯡꯕ ꯍꯦꯟꯈꯤꯕꯅ ꯃꯃꯥꯟꯅꯕꯁꯤꯡ ꯍꯧꯔꯝꯗꯅ ꯌꯥꯝꯅ ꯉꯟꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜꯗ ꯆꯠꯂꯦ꯫ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯅꯦꯅꯦꯗ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯪꯉꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯛꯄꯗ ꯔꯣꯃꯤꯌꯣ ꯄꯨꯡꯉꯥꯎ ꯉꯥꯎꯋꯦ꯫ ꯔꯣꯃꯤꯌꯣꯅ ꯍꯪꯉꯤ, ꯅꯦꯅꯦ, ꯉꯔꯥꯡꯗꯤ ꯃꯥꯒꯤ ꯃꯤꯡꯁꯨ ꯍꯪꯍꯧꯗ꯭ꯔꯦ, ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯂꯩꯁꯅꯥ ꯀꯧꯕꯅꯦ, ꯌꯥꯝꯅ ꯏꯪ ꯇꯞꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗ, ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯂꯝꯆꯠꯅ ꯐꯖꯔꯤꯕ꯫ ꯅꯪ ꯇꯁꯦꯡꯅꯅ ꯃꯥꯒ ꯂꯣꯏꯅꯔꯕ, ꯃꯥꯒ ꯈꯪꯅꯔꯕꯗꯤ ꯅꯪ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯅꯦꯅꯦ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯊꯥꯒꯠꯄ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯨꯡꯉꯥꯏꯅ ꯂꯤꯕꯗꯣ ꯔꯣꯃꯤꯌꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯅꯦꯅꯦ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯒꯤ ꯃꯥꯜꯂꯦ, ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯅꯪꯕꯨ? ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯦ, ꯅꯦꯅꯦ ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯂꯥꯞꯅꯗꯦꯗꯅ ꯑꯗꯨꯗꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯦ, ꯃꯃꯥꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩ, ꯄꯄꯥꯗꯤ BSF ꯑꯣꯏ꯫ ꯅꯨꯄꯤꯗꯨꯅ ꯑꯃ ꯍꯪꯂꯛꯏ, ꯅꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ? ꯔꯣꯃꯤꯌꯣꯅ ꯍꯥꯏ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯇꯅꯦ, ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯑꯩꯒꯤ ꯃꯈꯥꯗ꯫ ꯅꯨꯄꯤꯗꯨꯅ ꯑꯃ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯌꯥꯝꯅ ꯐꯕ ꯏꯃꯨꯡꯅꯤꯅꯦ꯫ ꯅꯪꯅ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩ ꯅꯪꯉꯣꯟꯗ ꯇꯝꯕꯤꯒꯦ, ꯃꯉꯣꯟꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩ ꯇꯝꯕꯤꯔꯝꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯅꯦꯅꯦꯗꯨꯅ ꯔꯣꯃꯤꯌꯣꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯒ ꯌꯨꯝꯗ ꯁꯨꯝ ꯊꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯔꯣꯃꯤꯌꯣꯗꯣ ꯌꯥꯝꯅ ꯉꯟꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯅꯦꯅꯦ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯗꯤ ꯂꯩꯁꯅꯥꯗꯣ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯥꯔꯕꯅꯦ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ ꯍꯥꯏꯕꯕꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯅ ꯅꯪꯁꯦ ꯃꯁꯛ ꯈꯪꯗꯦ ꯍꯥꯏ, ꯅꯪꯒꯤ ꯐꯣꯇꯣ ꯂꯩꯕ꯭ꯔꯥ? ꯐꯣꯇꯣ ꯑꯃꯇꯪ ꯄꯤꯔꯝꯒꯦꯔꯥ? ꯔꯣꯃꯤꯌꯣꯅ ꯍꯥꯏ, ꯐꯣꯇꯣꯗꯤ ꯑꯩꯗꯤ ꯄꯔꯛꯇꯦ, ꯐꯣꯟꯗꯕꯨꯗꯤ ꯌꯥꯎꯋꯦ, ꯁ꯭ꯋꯥꯏꯗ ꯐꯣꯇꯣ ꯆꯥꯝꯐꯝ ꯗꯨꯀꯥꯟ ꯂꯩꯔꯕꯗꯤ ꯆꯥꯝꯂꯒ ꯄꯤꯔꯝꯒꯦ꯫ ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯅꯦ, ꯁ꯭ꯋꯥꯏꯗ ꯌꯦꯡꯉꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯃꯤꯌꯣꯗꯣ ꯐꯣꯇꯣ ꯆꯥꯝꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯒ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯆꯥꯝꯂꯦ, ꯆꯥꯝꯂꯒ ꯅꯦꯅꯦꯗ ꯄꯤꯔꯝꯃꯦ꯫ ꯄꯤꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯅ, ꯅꯦꯅꯦ ꯌꯧꯔꯒꯦ ꯑꯗꯨꯗꯤ, ꯁꯦ ꯅꯦꯅꯦꯒꯤ ꯀꯩꯅꯣꯝꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣꯗꯣ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯂꯨꯄꯥ 200 ꯁꯠꯂꯒ ꯅꯦꯅꯦꯗ ꯄꯤꯔꯝꯃꯦ꯫ ꯅꯦꯅꯦꯗꯨꯅꯗꯤ ꯌꯥꯔꯦꯗ ꯑꯅ ꯍꯥꯏꯔꯕꯁꯨ ꯔꯣꯃꯤꯌꯣꯅ ꯂꯧꯁꯤꯜꯂꯨ ꯍꯥꯏꯔꯒ ꯄꯤꯔꯝꯃꯦ꯫ ꯔꯣꯃꯤꯌꯣ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯔꯣꯃꯤꯌꯣꯗꯣ ꯂꯩꯁꯅꯥꯅ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯩꯇ ꯆꯤꯊꯤ ꯏꯍꯟꯖꯔꯨꯏ꯫ ꯆꯤꯊꯤ ꯑꯗꯨ ꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯒ ꯂꯥꯛꯂꯒ ꯅꯦꯅꯦꯗ ꯄꯤꯔꯔꯦ꯫ ꯅꯦꯅꯦꯗꯨꯅ ꯄꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤꯗꯨ ꯂꯧꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯣꯃꯤꯌꯣ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯊꯤꯗꯣ ꯄꯤꯈꯤꯕ꯭ꯔꯥ ꯄꯤꯈꯤꯗꯕ꯭ꯔꯗꯤ ꯈꯪꯗꯦ꯫ ꯅꯦꯅꯦꯗꯨꯅ ꯔꯣꯃꯤꯌꯣꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯛꯑꯦ, ꯉꯔꯥꯡꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯆꯤꯊꯤꯗꯨ ꯄꯤꯔꯔꯦ, ꯃꯥꯗꯤ ꯑꯩ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ, ꯆꯤꯊꯤ ꯑꯗꯣ ꯇꯥꯞ ꯂꯥꯞꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯗꯤ ꯈꯪꯗꯦ, ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ, ꯆꯥꯛ ꯂꯣꯏꯔꯕ ꯅꯦꯅꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯥꯁꯦ ꯅꯪꯕꯨꯗꯤ ꯈꯔꯗꯤ ꯈꯜꯂꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯕꯗ ꯔꯣꯃꯤꯌꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯄꯪꯊꯈ꯭ꯔꯦ꯫ ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯅꯦꯅꯦ, ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯑꯃꯗꯤ ꯈꯪꯅꯤꯡꯉꯦ꯫ ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯑꯦ, ꯁꯥꯟꯅꯍꯟꯒꯦ,
ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯥꯟꯅꯍꯟꯒꯦ ꯃꯥ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯈꯜꯂꯕꯅꯤꯀꯣ ꯑꯗꯨ ꯅꯦꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯗꯅ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯀꯩꯗꯧꯔꯒꯦ ꯅꯦꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯅꯦꯅꯦꯁꯦ ꯉꯔꯥꯡ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯈꯔ ꯂꯩꯕ ꯑꯗꯨ ꯑꯁꯣꯝꯗ ꯄꯩꯁꯥ ꯁꯥꯒꯠꯄꯗꯨ ꯈꯔ ꯐꯔꯛ ꯇꯥꯅꯔꯦ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕꯗꯨꯁꯨ ꯐꯪꯗ꯭ꯔꯦ ꯅꯪ ꯄꯩꯁꯥꯒ ꯂꯩꯔꯕꯗꯤ ꯅꯦꯅꯦ ꯃꯇꯝ ꯈꯔꯗꯪ ꯄꯨꯒꯦꯗꯅ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯅꯦꯅꯦ ꯅꯦꯅꯦꯗꯨꯅ ꯈꯨꯝꯃꯦ ꯌꯥꯝꯗꯦꯗ ꯂꯨꯄꯥ 3,000ꯗꯅꯤ ꯔꯣꯃꯤꯌꯣꯅ ꯍꯥꯏ ꯌꯥꯅꯤꯗ ꯅꯦꯅꯦ ꯄꯨꯒꯅꯨ ꯅꯦꯅꯦꯒꯤꯗꯃꯛ ꯂꯨꯄꯥ 3,000ꯈꯛ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯉꯁꯤꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯌꯦꯡꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯂꯒ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯃꯤꯌꯣꯅ ꯅꯦꯅꯦꯒꯤꯗꯃꯛ ꯂꯨꯄꯥ 3,000 ꯑꯃꯁꯨ ꯄꯤꯈꯤ ꯔꯣꯃꯤꯌꯣꯗꯤ ꯇꯁꯦꯡꯅꯃꯛ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨ ꯉꯥꯎꯖꯕ ꯀꯌꯥ ꯑꯗꯨꯅ ꯅꯦꯅꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯂꯩꯁꯅꯥꯕꯨ ꯐꯪꯒꯅꯤ ꯃꯍꯥꯛꯀ ꯎꯅꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯄꯩꯁꯥ ꯀꯌꯥ ꯇꯤꯡꯈꯤꯕ ꯄꯩꯁꯥ ꯀꯌꯥ ꯀꯠꯊꯣꯛꯈꯤꯕꯗ ꯀꯔꯤꯁꯨ ꯄꯥꯝꯃꯨꯗꯦ ꯅꯦꯅꯦꯒꯤꯗꯃꯛ ꯔꯣꯃꯤꯌꯣꯁꯨ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯉꯤ ꯂꯩꯁꯅꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯒꯦ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯦꯅꯦꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯅꯦꯅꯦꯅ ꯍꯌꯦꯡ ꯁꯥꯟꯅꯧ ꯍꯪꯆꯤꯠ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯃꯇꯝ ꯌꯩꯊꯣꯛꯂꯒ ꯊꯝꯕꯗꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯅꯦꯅꯦꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯄꯨꯔꯒ ꯂꯥꯛꯂꯒ ꯔꯣꯃꯤꯌꯣꯗ ꯃꯁꯛ ꯈꯪꯅꯧ ꯂꯣꯏꯅꯧ ꯇꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯁꯛ ꯈꯪꯅꯍꯜꯂꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯁꯨ ꯔꯣꯃꯤꯌꯣꯗ ꯂꯩꯁꯅꯥꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯗꯨꯅ ꯔꯣꯃꯤꯌꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯦꯅꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯪꯂꯒ ꯉꯥꯎꯕ ꯍꯦꯜꯍꯟꯕꯤꯔꯤ ꯔꯣꯃꯤꯌꯣꯗꯤ ꯇꯁꯦꯡꯅꯃꯛ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯀꯨꯝꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯂꯩꯁꯅꯥꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯃꯍꯥꯛꯀꯤꯗꯃꯛ ꯉꯝꯖꯕ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯅꯦꯅꯦ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯤ ꯂꯩꯁꯅꯥꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯁꯅꯥꯗ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯄꯤꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯂꯧꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯣꯃꯤꯌꯣꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯦꯅꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯔꯣꯃꯤꯌꯣꯗ ꯇꯝꯂꯒ ꯑꯗꯨꯃꯛ ꯄꯪꯊꯍꯜꯂꯒ ꯊꯝꯂꯤ ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯍꯥꯏ ꯉꯔꯥꯡ ꯗꯗꯥꯅ ꯄꯤꯔꯛꯄ ꯐꯨꯔꯤꯠꯇꯣ ꯂꯩꯁꯅꯥꯗ ꯄꯤꯕꯅꯤ ꯃꯥꯅ ꯂꯤꯠꯄ ꯀꯥꯟꯗ ꯑꯁ ꯀꯌꯥꯝ ꯐꯖꯩ ꯈꯪꯕ꯭ꯔꯥ ꯈꯨꯐꯖ ꯑꯃꯅꯤ ꯅꯣꯡꯃ ꯐꯣꯇꯣ ꯀꯥꯞꯂꯒ ꯑꯩ ꯄꯨꯕꯤꯔꯛꯀꯦ ꯌꯦꯡꯉꯣ ꯃꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤꯅ ꯔꯣꯃꯤꯌꯣ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯍꯥꯏ ꯐꯔꯦ ꯑꯗꯣ ꯅꯣꯡꯃꯇꯗꯤ ꯂꯩꯁꯅꯥ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯌꯣ ꯃꯥꯒ ꯌꯥꯝꯅ ꯎꯅꯅꯤꯡꯉꯤ ꯅꯦꯅꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯧ ꯅꯕꯥꯅꯤ ꯎꯅꯅꯕ ꯁꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣꯗꯣ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯈꯤ ꯗꯤꯋꯥꯂꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯔꯣꯃꯤꯌꯣꯗꯣ ꯆꯥꯡ ꯅꯥꯏꯅ ꯍꯣꯇꯦꯜꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯅꯦꯅꯦꯗꯣ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯐꯝꯂꯝꯗ꯭ꯔꯦ ꯔꯣꯃꯤꯌꯣꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯔꯣꯃꯤꯌꯣꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯁꯅꯥꯗꯣ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯈꯔ ꯂꯩꯕ ꯊꯣꯛꯂꯛꯑꯦ ꯂꯩꯁꯅꯥ ꯊꯣꯛꯂꯛꯄꯗ ꯔꯣꯃꯤꯌꯣꯗꯣ ꯌꯥꯝꯅ ꯏꯀꯥꯏꯖꯈꯤ ꯄꯥꯈꯠꯆꯈꯤ ꯂꯩꯁꯅꯥꯅ ꯎꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟꯒꯁꯨ ꯀꯟꯅ ꯆꯣꯡꯂꯤ ꯂꯩꯁꯅꯥꯗꯣ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯃꯥꯒꯤ ꯃꯅꯥꯛꯂꯣꯝꯗ ꯌꯥꯝꯅ ꯅꯛꯅ ꯊꯩꯈꯤ ꯔꯣꯃꯤꯌꯣꯁꯨ ꯅꯨꯄꯥꯅꯤ ꯀꯧꯔꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯦ ꯂꯩꯁꯅꯥꯗꯣ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯑꯦ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯑꯦ ꯀꯅꯥꯗꯣꯅ ꯍꯧꯖꯤꯛꯀꯤ ꯀꯧꯕꯗꯨꯕꯨ ꯑꯩ ꯈꯪꯕꯤꯕ꯭ꯔꯣ
ꯂꯩꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯣꯃꯤꯌꯣꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫